is calling. Phida makhoi gi thongal dagi Tachau Tachau Hauji phawjak loidri jalo aikhoi ta chau siba Phida nuksi thoibagi amata ngarabi machanupini Phida na Tachau Tachau Nuksi thoibana How ijan tombe na halabo Hale Tachau chak loidau kyam wali ga ai school jattoine ba thengani ye Nuksi thoiba hoi hoi loidorese nang loisin jaruro Tachau su loisin biramage ko Phida na hoi Tachau aishu loisin lorage Phida su school chatnabane haiduna irujaba chatkhre Mama thoibisu kaithel dagi kumlaktuna chaksangda changlaktuna machabu kaurai Nuksi thoiba nangbu chak loirabo Loire ima su haksang sengdokpiruro chak loisilamage Thoibina hoi hoi nachandi halakhrabo Nuksi thoibana ima halakhrabane masu loisanaba irujaba chatkibani Oh phare phare ima su loisanaba tawrukhige ko Nuksi thoibana hoi ma khara thuna loisilao ichandombisu loisilaani Nuksi thoiba chak adu thiduna thamle machanupi Phida su uniform set tuna lae chak charage haiduna chaksangda changlai Tachau loidribo ai thenge pung 8 makhai tare thenge ba Nuksi thoibana lore nang chaba horase Phida sauduna baiduna laikre Nuksi thoiba haima kaidaurage thengini nangbo Mama thoibisu masa sengdokpa loreduna chaksangda changlai icha tombi kaidaure nangna pairaga leiriduna school thengkhrani se chaksi charo Nuksi thoibana oho sorry ichan tombi Tachau laleba Phida Tachau nang aigi chakse nangga dum chaminai khangi natra aduga itom chau kaina se Tachau soireba makhoi ahumdu nokna chak adu chaduna leire ichan tombe laoni nangbo thengine hoi Tachau laage Phida su mama bu kori ima mama thoibina lae Phida mama gi nakta changduna ima se manam nambiro thoibina machabu manam nambiduna phajana chaluko ngausana bayade ko Nuksi thoiba Phida machin manau cycle adu toduna chatkhre Christina na call tarakhi Nuksi thoibada phone adu pairakkhide call mari rak tawkhi pairaktabaduda masu mayumda call tarakhi Mem sana Christina gi mamani Christina na hello ima Mem sana na Ibema nang yaurabo Christina na hoi ima koiri yauba babadi leitro Thonglen Christina gi mapani Manipuri University da oza oiduna leibani Christina gi imung khara high family oi Thonglen na icha thoi nangbu yaurabo Christina na yaure papa ado mafam se am phajaye leibasu nungaye ado papa ai chak charukhige Nuksi thoiba machanupi bu thiluraga mayumda laami Nuksi thoibana magi kada changduna magi phone adu lokhatuna yengubada Christina gi miss call mari leiramki Nuksi thoiba pakhatna call tarakhi Christina su chak chaba change tawbaga Nuksi thoibagi call lakpaduda harauna phone adu paikhatuna da Nuksi thoiba nang kai chaluge aina call tawbasu pairakte Nuksi thoibana ichan tombido school thinbirubani Christina na da Nuksi thoiba
ꯍꯌꯦꯡꯁꯦ ꯂꯥꯏꯔꯣꯏꯅꯦ ꯍꯥꯏꯌꯦ ꯑꯗꯣ ꯅꯪ ꯂꯥꯛꯄ ꯌꯥꯒꯗ꯭ꯔꯥ? ꯅꯨꯡꯁꯤꯊꯣꯏꯕꯅ ꯌꯥꯅꯤꯌꯦ ꯂꯥꯛꯀꯦ꯫ ꯈ꯭ꯔꯤꯁꯇꯤꯅꯥꯒꯤ ꯃꯈꯨꯔꯥꯒꯤ ꯃꯆꯥꯅꯨꯄꯤ, ꯈ꯭ꯔꯤꯁꯇꯤꯅꯥꯒꯤꯅ ꯃꯅꯥꯎꯅꯨꯄꯤ ꯄꯥꯟꯊꯣꯏꯅ ꯏꯆꯦ ꯆꯥꯛ ꯂꯣꯏꯔꯦ ꯂꯥꯛꯑꯣ ꯆꯥꯔꯨꯔꯁꯦ꯫ ꯈ꯭ꯔꯤꯁꯇꯤꯅꯥꯅ ꯍꯣꯏ ꯂꯥꯛꯑꯒꯦ꯫ ꯗꯥ ꯅꯨꯡꯁꯤꯊꯣꯏꯕ ꯑꯩ ꯊꯝꯃꯒꯦꯀꯣ꯫ ꯅꯨꯡꯁꯤꯊꯣꯏꯕ ꯑꯃꯁꯨꯡ ꯈ꯭ꯔꯤꯁꯇꯤꯅꯥ ꯃꯁꯛ ꯑꯃꯨꯛ ꯐꯥꯎꯕ ꯎꯅꯗ꯭ꯔꯤ꯫ ꯎꯅꯅꯤ ꯈꯟꯕꯗ ꯃꯈꯣꯏ ꯑꯅꯤ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯈ꯭ꯔꯤꯁꯇꯤꯅꯥ ꯑꯃꯗꯤ ꯅꯨꯡꯁꯤꯊꯣꯏꯕ ꯊꯦꯡꯅꯔꯅꯤ꯫ ꯀꯅꯥꯁꯨ ꯎꯗ꯭ꯔꯕ ꯃꯐꯝꯁꯤꯗ ꯈꯜꯂꯨꯕꯅꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ